ꯑꯗꯣꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ? ꯁꯥꯟꯅꯄꯣꯠ ꯑꯃ ꯅꯠꯇ꯭ꯔꯒ ꯂꯥꯏꯗꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ? ꯑꯗꯨꯕꯨ ꯖꯄꯥꯟꯗ 1918ꯗ ꯌꯥꯝꯅ ꯊꯥꯖꯕ ꯉꯝꯗ꯭ꯔꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗ ꯇꯥꯔꯒ ꯑꯗꯣꯝ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅꯄꯣꯠ ꯑꯃꯕꯨ ꯑꯗꯣꯝꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯟꯅꯤꯡꯂꯣꯏ꯫ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯆꯍꯤ 18 ꯁꯨꯔꯕ ꯏꯀꯤꯀꯤ ꯁꯨꯖꯨꯀꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯀꯤꯀꯨꯀꯣꯒꯤꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯀꯤꯀꯨꯀꯣꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯂꯥꯛꯀꯗꯧꯔꯦ꯫ ꯃꯥ ꯍꯟꯗꯛ ꯆꯍꯤ 4 ꯐꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯌꯥꯝꯕ ꯏꯀꯤꯀꯤꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯆꯟ ꯑꯁꯤꯗ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ, ꯇꯨꯡ ꯀꯣꯏꯅ ꯆꯠꯀꯗꯧꯕ ꯑꯃꯗꯤ ꯇꯨꯡ ꯀꯣꯏꯅ ꯅꯤꯡꯁꯤꯡꯕ ꯌꯥꯒꯗꯧꯕ ꯈꯨꯗꯣꯜ ꯑꯃ ꯄꯤꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯂꯥꯏꯔꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯏꯀꯤꯀꯤꯒꯤ ꯃꯄꯥ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕꯅꯤ꯫ ꯃꯄꯥꯅ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯃꯆꯥ ꯃꯆꯥ ꯇꯧꯔꯒ ꯌꯨꯝ ꯄꯨꯏ, ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯅ ꯐꯤ ꯇꯨꯕꯒꯤ ꯊꯕꯛ ꯇꯧꯏ꯫ ꯀꯤꯀꯨꯀꯣ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯏꯗꯤ ꯑꯃ ꯄꯥꯝꯃꯤ, ꯂꯥꯏꯗꯤ ꯑꯃ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫ ꯃꯥꯅ ꯂꯥꯏꯗꯤ ꯑꯗꯨ ꯃꯥꯒ ꯁꯥꯟꯅꯅꯕ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯩꯁꯥ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯀꯤꯀꯤ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯥꯅ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯦ꯫ ꯊꯥ ꯑꯃ ꯆꯨꯞꯅ ꯊꯕꯛ ꯆꯤꯜꯍꯥꯎ ꯊꯤꯗꯕ ꯃꯈꯩ ꯊꯕꯛ ꯃꯆꯥ ꯃꯆꯥ ꯇꯧꯔꯗꯨꯅ ꯏꯀꯤꯀꯤ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯝꯃꯤ꯫ ꯃꯥꯅ ꯕꯖꯥꯔꯗ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯐꯖꯕ ꯂꯥꯏꯗꯤ ꯑꯃ ꯊꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯨꯀꯥꯟ ꯑꯃꯒꯤ ꯊꯣꯡꯅꯥꯎꯗ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯑꯣꯏꯕ ꯂꯥꯏꯗꯤ ꯑꯃ ꯃꯥꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯂꯥꯏꯗꯤ ꯑꯗꯨ ꯑꯇꯩ ꯂꯥꯏꯗꯤꯁꯤꯡꯒ ꯃꯥꯟꯅꯔꯝꯗꯦ, ꯑꯗꯨꯒ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯥꯝꯅ ꯆꯪꯈꯣꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨ ꯃꯥꯟꯃꯟꯈꯤꯕꯅ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯄꯨꯝꯕ ꯂꯥꯏꯗꯤ ꯑꯁꯤꯅ ꯎꯕ ꯃꯥꯜꯂꯤ꯫ ꯂꯥꯏꯗꯤ ꯑꯗꯨꯅ ꯖꯄꯥꯟꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯑꯉꯥꯡꯕ ꯀꯂꯔꯒꯤ ꯀꯤꯃꯣꯅꯣ ꯁꯦꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯑꯃꯨꯕ ꯃꯁꯝ ꯑꯗꯨ ꯉꯛꯁꯝ ꯐꯥꯎꯕ ꯌꯧꯔꯝꯃꯤ꯫ ꯏꯀꯤꯀꯤꯅ ꯂꯥꯏꯗꯤ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯖꯔꯦ, ꯑꯗꯨꯒ ꯃꯥꯅ ꯈꯨꯗꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 4 ꯁꯨꯕꯒꯤ ꯕꯥꯔꯗꯦꯗ ꯀꯤꯀꯨꯀꯣꯅ ꯃꯥꯒꯤ ꯒꯤꯐ ꯑꯗꯨ ꯍꯥꯡꯗꯣꯛꯂꯛꯄꯗꯗꯤ ꯃꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯃꯥꯒꯤ ꯂꯥꯏꯗꯤ ꯑꯗꯨꯕꯨꯁꯨ ꯃꯥꯒꯤ ꯀꯥꯗ ꯃꯐꯝ ꯑꯃ ꯄꯤꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯁꯨ ꯇꯨꯝꯃꯤꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯗꯤ ꯑꯗꯨ ꯑꯣꯀꯤꯀꯨ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯝꯃꯤ꯫ ꯀꯤꯀꯨꯀꯣ ꯂꯥꯏꯗꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯥꯏꯗꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯗꯕ ꯌꯥꯎꯗꯦ, ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯃꯁꯝ ꯍꯥꯠꯄꯤ, ꯏꯔꯨ ꯂꯨꯖꯕꯤ, ꯑꯗꯨꯒ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯤꯀꯨꯀꯣꯒꯤ ꯂꯥꯏꯕꯛꯇ ꯃꯥ ꯌꯥꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯅꯣꯡꯃ ꯑꯃ ꯃꯄꯥꯟꯗ ꯁꯥꯟꯅꯔꯤꯉꯩꯗ ꯀꯤꯀꯨꯀꯣꯗ ꯀꯥꯡꯅ ꯆꯤꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯥ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯦꯂꯦꯔꯤꯌꯥ ꯂꯥꯏꯅꯥ ꯅꯥꯔꯝꯃꯤ꯫ ꯌꯥꯝꯅ ꯋꯥꯔꯕ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯃꯥꯅ ꯑꯣꯀꯤꯀꯨ ꯂꯥꯏꯗꯤ ꯑꯗꯨꯕꯨ ꯀꯣꯜꯂꯝꯃꯤ꯫ ꯀꯔꯤꯝ ꯈꯪꯖꯗꯕ ꯀꯤꯀꯨꯀꯣ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯖꯄꯥꯟꯗ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯊꯥꯕꯗ ꯁꯤꯔꯤꯕ ꯃꯤꯗꯨꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯣꯠꯁꯨ ꯃꯩ ꯊꯥꯗꯣꯛꯅꯩ꯫ ꯑꯣꯀꯤꯀꯨ ꯂꯥꯏꯗꯤ ꯑꯗꯨꯁꯨ ꯄꯨꯟꯅ ꯃꯩ ꯊꯥꯕ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯣꯏꯅ ꯇꯦꯝꯄꯜꯗꯒꯤ ꯑꯌꯥꯕ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯇꯝꯗꯒꯤ ꯃꯣꯏꯅ ꯀꯤꯀꯨꯀꯣꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯣꯜ ꯑꯣꯏꯅ ꯌꯨꯝꯒꯤ ꯍꯣꯜꯗ ꯑꯣꯀꯤꯀꯨ ꯂꯥꯏꯗꯤ ꯑꯗꯨꯕꯨ ꯁꯦꯜ ꯑꯃꯗ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯗ ꯑꯁꯦꯡꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯍꯧꯔꯛꯈꯤ꯫ ꯅꯨꯡꯗꯥꯡ ꯑꯃ ꯏꯀꯤꯀꯤ ꯇꯨꯝꯂꯤꯉꯩꯗ ꯌꯨꯝꯒꯤ ꯍꯣꯜꯗꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯈꯤ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯥꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯤꯀꯨꯀꯣꯒꯤ ꯃꯥꯜꯂꯝꯃꯤ, ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯤꯕꯒꯨꯝꯅ, ꯑꯗꯨꯒ ꯇꯞꯅꯁꯨ ꯅꯣꯛꯏ꯫ ꯏꯀꯤꯀꯤ ꯍꯣꯜꯗ ꯆꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯝ ꯂꯩꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯇꯣꯏꯔꯛꯈꯤ꯫ ꯏꯀꯤꯀꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃ ꯑꯃ ꯏꯀꯤꯀꯤ ꯊꯕꯛ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯃꯥꯒꯤ ꯀꯥꯗ ꯀꯤꯀꯨꯀꯣꯒꯤ ꯗ꯭ꯔꯣꯌꯤꯡꯁꯤꯡ ꯑꯗꯨ ꯆꯈꯥꯏꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ, ꯑꯗꯨꯒ ꯑꯣꯀꯤꯀꯨ ꯂꯥꯏꯗꯤ ꯑꯗꯨ ꯗ꯭ꯔꯣꯌꯤꯡꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤ꯫ ꯏꯀꯤꯀꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯌꯨꯝꯗ ꯂꯩꯔꯝꯗꯦ, ꯑꯗꯨꯒ ꯊꯣꯡꯅꯥꯎꯗꯨꯁꯨ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯏꯀꯤꯀꯤꯅ ꯀꯃꯥꯏꯅ ꯊꯣꯛꯏꯕꯅꯣ ꯍꯥꯏꯕ ꯈꯟꯖꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯃꯨꯛꯀ ꯑꯣꯀꯤꯀꯨ ꯂꯥꯏꯗꯤ ꯑꯗꯨ ꯁꯦꯜ ꯑꯃꯗ ꯊꯝꯕꯗ ꯏꯀꯤꯀꯤꯅ ꯌꯥꯝꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯎꯕ ꯐꯪꯈꯤ꯫ ꯂꯥꯏꯗꯤ ꯑꯗꯨꯒꯤ ꯃꯁꯝ ꯉꯛꯁꯝꯕꯨꯛꯇꯪ ꯌꯧꯔꯝꯕ ꯑꯗꯨ ꯁꯥꯡꯂꯗꯨꯅ ꯃꯥꯒꯤ ꯃꯊꯕꯥꯛ ꯐꯥꯎꯕ ꯌꯧꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯍꯥꯟꯅꯗꯤ ꯂꯥꯏꯗꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨ ꯃꯨꯔꯝꯕꯅꯤ,
ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯃꯤꯑꯣꯏꯕꯒꯤ ꯁꯝꯒꯤ ꯃꯇꯧꯒꯨꯝ ꯑꯉꯥꯡꯕ ꯃꯆꯨ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯁꯝ ꯑꯗꯨ ꯃꯇꯣꯟꯗ ꯄꯣꯛꯈꯥꯏꯁꯨ ꯄꯣꯛꯈꯥꯏꯔꯝꯃꯤ꯫ ꯏꯀꯤꯀꯤꯅ ꯋꯥ ꯑꯁꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯏꯀꯤꯀꯤꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯈꯤ, ꯑꯗꯨꯒ ꯏꯀꯤꯀꯤꯒꯤ ꯃꯃꯥꯅ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯁꯝ ꯀꯛꯑꯗꯨꯅ ꯉꯛꯁꯝ ꯐꯥꯎꯕꯇꯪ ꯊꯝꯃꯝꯃꯤ꯫ ꯃꯁꯤ ꯊꯕꯛ ꯑꯁꯤꯅ ꯃꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯁꯣꯏꯕ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯣꯀꯤꯀꯣꯒꯤ ꯃꯁꯝ ꯀꯛꯄꯒ ꯏꯀꯤꯀꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯏꯀꯤꯀꯤꯒꯤ ꯃꯃꯥ ꯇꯨꯝꯂꯤꯉꯩꯗ ꯃꯥꯒꯤ ꯃꯪꯗ ꯀꯤꯀꯨꯀꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯀꯞꯄꯤ, ꯃꯔꯝꯗꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯂꯥꯏꯙꯤꯒꯤ ꯃꯁꯝ ꯀꯛꯊꯠꯄꯒꯤꯅꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯀꯤꯀꯨꯀꯣꯒꯤ ꯀꯞꯂꯝꯕ ꯑꯗꯨ ꯑꯁꯥꯎꯕꯗ ꯑꯣꯜꯂꯛꯈꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯣꯀꯤꯀꯣ ꯂꯥꯏꯙꯤ ꯑꯗꯨꯗ ꯃꯥ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯂꯛꯈꯤ꯫ ꯃꯥꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯂꯥꯎꯔꯛꯈꯤ, ꯃꯔꯝꯗꯤ ꯑꯣꯀꯤꯀꯣ ꯂꯥꯏꯙꯤ ꯑꯗꯨ ꯃꯥꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯃꯊꯕꯥꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯂꯥꯎꯕ ꯑꯗꯨ ꯇꯥꯔꯒ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯆꯦꯜꯂꯛꯈꯤ꯫ ꯏꯀꯤꯀꯤꯒꯤ ꯃꯃꯥꯅ ꯃꯥꯒꯤ ꯃꯃꯪꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗ ꯏꯀꯤꯀꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥ ꯌꯥꯝꯅ ꯉꯛꯑꯝꯃꯤ꯫ ꯏꯀꯤꯀꯤꯅ ꯑꯣꯀꯤꯀꯣ ꯂꯥꯏꯙꯤ ꯑꯗꯨꯗꯤ ꯁꯦꯜꯇ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯃꯥꯏꯅ ꯑꯣꯏꯕ ꯌꯥꯒꯗꯧꯔꯤꯕꯅꯣ? ꯇꯞꯅ ꯇꯞꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯑꯐꯠꯇꯕ ꯃꯪꯕ ꯍꯧꯔꯛꯈꯤ꯫ ꯑꯃꯨꯛꯃꯨꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝ ꯇꯨꯝꯗꯕ ꯐꯥꯎꯕ ꯌꯥꯎꯔꯛꯈꯤ꯫ ꯃꯪꯂꯤꯕ ꯃꯪ ꯈꯨꯗꯤꯡꯃꯛ ꯃꯥꯟꯅꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯪꯁꯤꯡ ꯑꯗꯨꯗ ꯑꯣꯀꯤꯀꯣ ꯂꯥꯏꯙꯤꯅ ꯃꯣꯏꯕꯨ ꯀꯤꯍꯜꯂꯤ, ꯑꯗꯨꯒ ꯍꯥꯠꯅꯕꯁꯨ ꯍꯣꯠꯅꯩ꯫ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ, ꯑꯗꯨꯒ ꯑꯣꯀꯤꯀꯣ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨ ꯍꯦꯟꯅ ꯁꯥꯡꯒꯠꯂꯛꯈꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯈꯨꯔꯒꯤ ꯃꯈꯥ ꯍꯦꯟꯅ ꯁꯥꯡꯂꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯏꯀꯤꯀꯤ ꯍꯣꯜꯗ ꯐꯝꯗꯨꯅ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯃꯥꯅ ꯁꯦꯜꯇ ꯊꯝꯕ ꯑꯣꯀꯤꯀꯣ ꯂꯥꯏꯙꯤꯒꯤ ꯃꯉꯛ ꯑꯗꯨ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯎꯕꯗ ꯑꯣꯀꯤꯀꯣ ꯂꯥꯏꯙꯤꯒꯤ ꯃꯃꯤꯠ ꯑꯗꯨ ꯈꯞꯄꯝꯃꯤ꯫ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯉꯛ-ꯑꯉꯛꯄ ꯃꯈꯣꯟ ꯇꯥꯕ, ꯑꯄꯤꯛꯄ ꯑꯉꯥꯡꯒꯤ ꯃꯃꯤ ꯎꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯁꯤꯜꯂꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯑꯍꯨꯝꯃꯛ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯤꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃ ꯑꯃ ꯂꯥꯏꯙꯤ ꯑꯗꯨ ꯂꯪꯊꯣꯛꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯦ꯫ ꯏꯀꯤꯀꯤꯒꯤ ꯃꯄꯥꯅ ꯃꯅꯥꯛ ꯅꯛꯄ ꯂꯝꯍꯥꯡ ꯑꯃꯗ ꯆꯠꯇꯨꯅ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯐꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯊꯣꯛꯂꯛꯄ ꯊꯧꯗꯣꯛ ꯑꯗꯨꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤ ꯇꯨꯖꯨꯡ ꯄꯣꯛꯍꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯀꯥ ꯑꯃꯠꯇꯗ ꯄꯨꯟꯅ ꯇꯨꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯅꯣ ꯑꯃꯅ ꯀꯟꯅ ꯊꯣꯡ ꯊꯤꯟꯕꯗꯒꯤ ꯃꯤꯀꯞ ꯑꯗꯨ ꯊꯣꯛꯂꯛꯈꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯅꯨꯡꯗ ꯆꯪꯅꯤꯡꯕ ꯃꯥꯜꯂꯤ꯫ ꯀꯤꯀꯨꯀꯣꯅ ꯊꯣꯡꯒꯤ ꯃꯄꯥꯟꯗ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯀꯞꯄꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯔꯛꯄ ꯃꯥꯜꯂꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯊꯣꯡ ꯊꯤꯟꯕꯒꯤ ꯃꯈꯣꯟ ꯑꯗꯨ ꯀꯟꯕ ꯍꯦꯟꯃꯟꯕꯗꯒꯤ ꯌꯨꯝ ꯄꯨꯝꯕ ꯅꯤꯛꯂꯛꯈꯤ, ꯌꯨꯍꯥꯔ ꯍꯥꯕꯒꯤ ꯃꯇꯧꯒꯨꯝ꯫ ꯑꯗꯨꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯝꯕ ꯄꯨꯝꯕ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯏꯀꯤꯀꯤꯒꯤ ꯃꯄꯥꯅ ꯀꯤꯅ ꯀꯤꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯑꯗꯨꯗ ꯃꯥꯅ ꯑꯣꯀꯤꯀꯣ ꯂꯥꯏꯙꯤ ꯑꯗꯨ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯇꯨꯅ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯏ꯫ ꯃꯥ ꯀꯟꯅ ꯂꯥꯎꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯃꯆꯤꯟꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯐꯥꯎꯕ ꯊꯣꯛꯂꯛꯑꯝꯗꯦ꯫ ꯏꯀꯤꯀꯤꯅ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯑꯁꯥꯡꯕ ꯃꯁꯝ ꯑꯗꯨ ꯍꯦꯟꯅ ꯁꯥꯡꯗꯣꯛꯂꯛꯄ ꯑꯗꯨ ꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯁꯝ ꯑꯗꯨꯗ ꯃꯄꯥꯒꯤ ꯃꯉꯛ ꯑꯗꯨ ꯌꯦꯠꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯃꯄꯥꯒꯤ ꯃꯈꯧꯔꯤ ꯑꯗꯨ ꯂꯥꯛꯁꯤꯜꯂꯛꯈꯤ꯫ ꯏꯀꯤꯀꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯅ ꯃꯄꯥꯕꯨ ꯊꯥꯗꯣꯛꯅꯕ ꯀꯟꯅ ꯇꯧꯏ, ꯑꯗꯨꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯏꯀꯤꯀꯤꯒꯤ ꯃꯄꯥ ꯅꯥꯃꯟꯕꯗꯒꯤ ꯃꯈꯥꯗ ꯇꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯂꯝꯗꯥꯏꯗ ꯏꯀꯤꯀꯤꯅ ꯂꯥꯏꯙꯤ ꯑꯗꯨꯗ ꯀꯤꯀꯨꯀꯣ ꯍꯥꯏꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯗ ꯂꯥꯏꯙꯤ ꯑꯗꯨ ꯅꯣꯔꯃꯦꯜ ꯑꯣꯏꯔꯛꯈꯤ, ꯁꯝꯅ ꯐꯥꯔꯝꯕ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯗ ꯏꯀꯤꯀꯤꯒꯤ ꯃꯄꯥ ꯑꯗꯨ ꯁꯣꯔ ꯑꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯣꯀꯤꯀꯣꯒꯤ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯂꯪꯊꯣꯛꯄ ꯑꯃꯗꯤ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯅꯥꯟꯊꯣꯛꯅꯕ ꯇꯧꯕꯗ ꯃꯥ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯆꯍꯤ ꯑꯃ ꯑꯅꯤ ꯈꯛꯇ ꯅꯠꯇꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤꯅ ꯆꯍꯤ 10ꯃꯨꯛ ꯈꯥꯡꯉꯛꯈꯤ꯫ ꯀꯤꯀꯨꯀꯣꯒꯤ ꯕꯥꯔꯊꯗꯦ ꯍꯦꯛ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯥꯏꯙꯤ ꯑꯗꯨꯅ ꯇꯝꯅꯕ ꯑꯗꯨ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯣꯏꯅ ꯄꯟꯗꯤꯠ ꯐꯅꯥꯝ ꯑꯃꯗꯤ ꯃꯣꯡ ꯀꯌꯥꯕꯨ ꯀꯧꯏ, ꯑꯗꯨꯕꯨ ꯍꯦꯛ ꯍꯣꯠꯅꯕ ꯀꯥꯟꯗ ꯌꯨꯝꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯈꯤ꯫ ꯃꯃꯩꯗꯗꯤ ꯈꯥꯡꯕ ꯉꯝꯗꯗꯅ ꯆꯍꯤ 10ꯒꯤ ꯃꯇꯨꯡ ꯃꯣꯏꯅ ꯌꯨꯝ ꯊꯥꯗꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯔꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯃꯅꯦꯟꯖꯤ ꯕꯨꯙ ꯇꯦꯝꯄꯜꯗ ꯄꯤꯔꯝꯃꯤ꯫ ꯇꯦꯝꯄꯜꯒꯤ
ꯃꯣꯡꯅꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡ ꯂꯥꯏꯗꯤ ꯑꯗꯨꯅ ꯑꯐꯠꯇꯕ ꯊꯕꯛ ꯇꯧꯗꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯐꯠꯇꯕ ꯂꯥꯏꯗꯤ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯔꯝꯗꯦ꯫ ꯆꯍꯤ 100 ꯐꯥꯔꯕ ꯐꯥꯎꯕ ꯇꯦꯝꯄꯜ ꯑꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯗꯤ ꯑꯗꯨ ꯄ꯭ꯔꯣꯄꯔꯂꯤ ꯄꯦꯛ ꯇꯧꯔꯒ ꯊꯝꯃꯒ ꯂꯩ꯫ ꯇꯨꯔꯤꯁꯁꯤꯡꯅ ꯖꯄꯥꯟꯗ ꯇꯦꯝꯄꯜ ꯑꯗꯨꯗ ꯆꯠꯂꯒ ꯍꯧꯖꯤꯛꯁꯨ ꯑꯣꯀꯤꯀꯣ ꯂꯥꯏꯗꯤ ꯑꯗꯨꯕꯨ ꯌꯦꯡꯕ ꯌꯥꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯣꯇꯣ ꯀꯥꯞꯄꯗꯤ ꯌꯥꯗꯦ꯫ ꯍꯥꯏꯅꯕꯗ ꯇꯨꯔꯤꯁ ꯑꯃꯅ ꯀꯨꯏꯅ ꯌꯦꯡꯕ ꯐꯥꯎꯕ ꯌꯥꯗꯦ, ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯂꯥꯏꯗꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯃꯪꯕ ꯍꯧꯔꯛꯏ ꯍꯥꯏꯅ ꯍꯥꯏ꯫ ꯃꯥꯒꯤ ꯃꯁꯝ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯒꯤ ꯃꯁꯝꯒꯤ ꯃꯇꯧꯒꯨꯝ ꯂꯦꯞꯇꯅ ꯁꯥꯡꯉꯤ꯫ ꯇꯦꯝꯄꯜꯒꯤ ꯃꯣꯡꯅ ꯃꯇꯝ ꯌꯧꯔꯛꯄꯗ ꯑꯣꯀꯤꯀꯣ ꯂꯥꯏꯗꯤꯒꯤ ꯃꯁꯝ ꯀꯛꯏ, ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯅꯧꯅ ꯈꯪꯕꯗ ꯂꯥꯏꯗꯤ ꯑꯁꯤꯒꯤ ꯃꯆꯤꯟ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯀꯥꯊꯣꯔꯛꯏ꯫ ꯃꯤꯁꯤꯡꯅ ꯃꯥꯒꯤ ꯃꯌꯥ ꯍꯧꯕ ꯎꯏ ꯍꯥꯏꯅ ꯍꯥꯏꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯣꯝ ꯀꯔꯤ ꯈꯟꯕꯤ? ꯀꯤꯀꯨꯀꯣꯒꯤ ꯊꯋꯥꯏ ꯂꯥꯏꯗꯤ ꯑꯗꯨꯗ ꯆꯪꯈ꯭ꯔꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯠꯄ ꯋꯥꯔꯤ ꯑꯃ ꯂꯩꯔꯤꯕ ꯖꯥꯠꯂꯥ?